Lanjenakhrabasingi Lan-Thum Manipur Ngaksenbidre Haina Tharakhiba Contempt Petition Supreme Court na Lwkhidre. Manipur da thokliba kangluk ki irang asina maram oiraga Lanjenakhraба miyoisingi Lan-Thum ngaksenaba Manipur na thabak Lwkhidre Haina thangatlakiba Contempt Petition ama ngarang Supreme Court na Lwkhidlu haiba Yakhidre. Court na phongdorkhibagi matung inna Lan-Thum natraga yumkai sing lausinduna leire hairiba sing Contempt Petition adugi party ama oihandabana petition adu dismiss tawbani. Wakat lagliba singna chap chaba encroachment gi wafam thibaga loinana logi oiba thabak paikhatkadabani haiki. Manipur ki maikaida lepkiba Additional Solicitor General Asoria Batina Court phongdorkhibada Union amasung State na mamangda court pikhiba Lanjenakhrabasingi Lan-Thum ngaksengadabani haiba adu chap chana ngaktuna chatli. Tangai fadrabadi state na paikhatliba thabak thoramsing adugi updated status report pikhatpa ngamgani haiki. Lanjenakhraба miyoisingi mai chakhraba natraga mangtakhrabasin Manipur na ngaksengadabani haiba court ki wafam ngakpaga loinana mari leinaba district administration amadi superintendent of policing da khangankibaga loinana chap chaba thabak paikhatuna lakli. Kanagumba singna khopsinba leiramlabasu tawfam thokpa thabak sing Supreme Court ki yathang matung inna paikhatli hairi. Nakal amaramda wakatlakliba singi maikaidagi pukhatlakiba wafam singdi Kukizo community gi miyoi singna leiramba mafam sing amadi Lan-Thum sing maitegi khutlai paiba group arambai tengol amasung pambaina luchingba UNLF na khopchinduna leire hairi. Hairiba mafam sing adugi thongalda loop sing adugi maming iduna thetli haiba wafam supalakhi hairi.